Ma'am Kurumzari dum yengbiribis impact news ni impact reporters ta taram lokchari Board of Secondary Education Manipur bosemna loba segi high school living certificate examination 2025 ngasidagi hawkre haiba exam asida nupa mahiroi lising taraga nipan ga samri humpu nupi mahiroi lising tara nipan ga samwa marfu tara nithoi punna mahiroi lising kutha taret ka supna yankai nithoi na saru yari haiba examination asiga mari laina punna center samanga yankai manga hangdokre masida singi mafam singda hangdokpa center humbu nithoi yauri haiba exam asi mapung phana pangthokpa yaranaba board ki miyang makada nodal officer tara hawkre masi matakta student organization yawba inspection team semduna haiba exam asi tek kaidana pangthoknaba yengsenba hawkre nakalamromda gasidagi hauduna pangthokliba class 10 examination asida saru yariba mahiroi singna pukning leitana amadi ayadapan yawduna examination asida saru yaba ngamnanaba lamdam sida leiba lanai look organization singna ban blockade na singba amata tawbidnaba chairman maikei pil toba laikre gasidagi hauduna pangthokliba examination asida mahiroi sina gasi ahubunum asida English subject mayoknari